Central Force singna lan kham libani haiduna maitai singbu khongkhut punchilaga thambagi maongda laihelaga koki singmuna free tharaga matamama hektada maitai singbu hatningba maongda hathanbagi thawongama chatharakliba asi khudakta laingakna mityang changadabani haina Village Volunteer Force Haotak Tampak ke convener Sunil Maisnamna phongdorakli Haotak Tampak ta pangthokpa pawmishinga unaba amada Sunilna makhatana May ahumdagi kuki sing na hauriba lana si maitai sing na ngasi fawba defense khakta tawraga lairi loinana Haotak area sisu kuina santi oina laklaba matung ngarang kuki sing na amuk attack tawrakle mafam manida chathakiba attack adudai mung manunggi laitabana maram oiraga sing janba chatpa mioi mari sibada ahumgi hakchang fangle Haotak Tampak ki attack adudasu mioi kaya lanjena rure Adubo hairiba attack ani asida Central Force singna lauriba thaudang asidi miyamna peningai oide haike mioi mari siriba sisu army gi post manaktani haibo wafam convener sina thamladuna Haotak Tampakta bom amadi nongmai kaptharakpa adudasu khulasida khunja ngakna balairiba BSF singna nongmai maru ama fawbu kapkhide Maitai da attack tawrakliba kuki singi mathakta maitai na handuna khut thage tawbadasu Central Force singna thingli haina su mara sirakli Tasing na harba maitai amadi kuki ani gi marakta khatnariba lanphamje tasing na haragadi aikhoi khamjinnaba sara maitai na khut punbibani kuki na thadokpibani aikhoi na piinge da khangai khamdokpa matamda ama phajila ama thadokpane amaduna koiro kawbane aikhoi na ngak thuksabane sigi lanphamjida aikhoi maitai kari oirakada ke habase aikhoi yamna khanthabagi tanja adu oire